Amailon puyagi manung chanba ahakpa laiwa tinwa kaya khangminasi ahanba makada maitei yekcha mayam khoi pumna makpu aina aigi YouTube channel asida mayambu taramna okchari kanglaicha mayamna aigi YouTube channel asibu like share amasung subscribe tawbiduna aibu thauna happy bagi damak mayambu aina hanna thagachari Maitei maca kanglaicha mayam khwai gi khadik tang oirabasu mateng khara tawjaba ngamnaba thangjariba khongthang asida mayam su saruk yabi bagi damak mayambu aina kanglaicha ama oina hanna thagachari maitei maca kanglaicha ikoi masel amana amagi thauna hapkat bagi hainabi purakna ba hotna minasi hapkat minasi ngasi mayam khai pumna makki mapamda aigi oja guru singgi thaujaldagi aina tanpang jarakpa heijarakpa khangjarakpa amailon puyagi oiba laiwa tinwa ipa ipuna chatnaramba khara thamjage aina yamna khangi hei haibagi wapamdi nachade aigi pandamdi aina aigi oja guru singdagi phangjarakpa khangjarakpa kayabu kanglaicha singgi khara khadiktang oirabasu mateng khara oiba yagadra khanduna mayamgi mapamda thamjabani aigi haujikki matamda asuk luraba senglaba ipa ipuna thambiramba ahakpa amailongi kanglol kayasi Sendal lambida kanagumba kharana sijinaba thengnaje asigumba lamchat sajat asi tawbidabana yamna pagani maitei kanglaicha khoi mai thigani maitei khoi masel amana amagi mateng pangnagadabani aina thamjaba wahai wata kaya asida soikiba lankhiba hairoidaba haidokhiba haigadabana haihodabana chingba soikiba lankhiba wahai karal chatkiba kaya yaurabasu mayamna maitei macha yekcha amani khalaga ngakpiu haina mayambu aina hanna nakurumchari ngasidi khangminarasi nongthang leima khurumba kanglo laiwa waheidi hong hei ibe ma nongthang leima nangbu pokpa nama napadi barun ning thauna poi namagi mamingdi arunati kawi namana nangbu chaumba napuk chaumbada napuk thanba ngamdrabada taipang pal pumnamak yothi gadaurabada namana akiba pokladuna pathoibi lairembada nanai aigi icha asidang machinjak oknaba pibiu haina nibada nachinjak pikhi samu ama san ama hameng ama polang mana tarit panba ama chak chadum tarit ngamu tarit lei angang ba tarit lukmai tarit ki kabok hairuk tangga pana tangga akatsel dakhi haibidi dakhina ama pukyu wayu utang utong ama panau singnau maiku hidak yauna nangonda tamki apan thoibina Piraba nachinjak asi charaga chatkho nanai asi su punchi nungsang dana lehaurasanu nangsu amuk halaklaganu guru na pirakpa yathangne pangna panau singnau taba sangon naikon thanba pina biramu guru gi phaibaktagi tan puthoi asi haiduna talu leima kawi sahing tarang irang kawi ibe ma nahakna hai humduna chatlingaida pakhang baga hek thengnei pakhang bana ibe ma nangbu apam nungsigi lambida puthaki guru na urabada ikai duna ibe ma nangna laija isingda puthaki ibe ma nangna laija iron nungda lotuna laikhrabada pakhang basu natung innaki matam aduda monuna taipang mapugi thaugalgi damakta laija kumlakpada nakhoi anina sanari ngaida saum phangkhre nakhoina
nakoida phijina phinana soklubada monu miyoibada turei irei chanba ngasidagidi nakoi gi saruk tamlabani kambi ama lakoi lapang chang thokpa ama kwa ama laisang athum ahau asi guru na takpi badagi tamlabani masi lauraga ngasidagi nanai asigi masada phangliba ayona heba asi kokcharage nangak thokni ngak thok piyu nakan thokni kan thok piyu thaujal biyu chanapamdi asigi laiwa kanglol asi nongthang leima okna duna lai chuwa kokna bani yam khara totlaga samu ama san ama hameng ama saraga polang mana taret panba chakchat panba ama chakchadum taret ngamu taret lei angang bataret lukmai taret ki kabok hairuk tangga pana tangga pukiu wayu utang utong ama panau singnau hidak pugi hidak akat sel dak aibiti dakina ama kambi ama lakoi lapang chang thokpa ama kwa mapum pana mapum ama laisang athum mahau asi changgani haidi ba potlam sing asi nongkok onba lato namada haptuna konthong wang mada nataraga turen mapanda irai numita thado u soidana yaipa nong tanpangjagani ye laichu ba kokani ye amuk khangminarasi kasa na yetpa thauram kok nanaba kasa khuram ba thauram laiwa waheidi number ama hey laining thau ipungo nahakti guru na yum thong khudingi ning thau oihelambanina monugi mapamda yaikhai thingai ba lakli ba asi lai phadibi asina mahut sinduna pibi kharo ngasi dagi turei irei chanba khodong thinggo thiba thoklagadaba otkhai diba pumnamak pu nacha nanai nina kanbiduna makha pangna puthabiduna sugnu tobi irai konda hauba haibi haibra kangrauda sinabiramu nakan thokni kan thok piyu nangak thokni ngak thok piyu matam kuina punchi nungsang dana ibungo nangi thaugal tauba phangan biyu thaujal biyu ani suba lairol soren taret mak apumbi taret mak soi haiduna soren kawi nakoigi nama napana umai khok saba lamdam sida kauriye lau lau chatlasi nangi haunabi acha atha kabok najan taret na chingba pumna makka loina na suna yaure lauru lau charu lau nakoigi nachinjak asi charaga chatkho aigi sarukti ngasidagi loire imung asida pirakpa lai pedibi kauba asigi pibuk nungda changluro naning nakha tauna nungai na yet otuna leihoro aikoida olambadu ngasidagi nangi saruk tamlabanina lai pedibi asida leihoro gurugi maya thangdagi nang chattaba yade chanapamdi asigi laiwa kangrol asi imung manungda kasana yetpa phanana bani numit thabal atangba apaba numita yumlai laining thau ipabu hana khurumjau laining thauda athen pot kaja duna number amagi laiwa wahe asi haiduna laining thau ipabu khurumjau haijau asi loiraga phi angobana lai phidibi makut masa yaudaba ama saraga hairuk tanga pana tanga akat sel haibidi dakhina ama hairam taret lairam taret kabok najan taret lukmai taret ki kabok singju lapoi lapang chang thokpa ama maira ama yauna nokpok onba lato namada haptuna konthong wang mada puthok tuna makha maikei onduna number anigi laiwa wahe asi haiduna thadu aduga thadokpa loiraga lai phadibi adu phumjillu lai phadibi adu phumjillaga asigi wahe
ꯑꯁꯤ ꯍꯥꯏꯌꯨ ꯋꯥꯍꯩꯗꯤ ꯅꯅꯥꯏ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯍꯥꯏꯕꯤꯌꯨ ꯑꯁꯤꯗ ꯑꯣꯠ ꯅꯩꯔꯤꯕ ꯇꯨꯔꯩ ꯏꯔꯩ ꯆꯜꯂꯤꯕ ꯄꯨꯝꯅꯃꯛ ꯅꯈꯣꯏꯒꯤ ꯅꯁꯔꯨꯛ ꯑꯣꯏꯅ ꯇꯝꯂꯕꯅꯤ ꯉꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯣ ꯒꯨꯔꯨꯅ ꯄꯤꯔꯛꯄ ꯁꯤꯟꯊꯥꯅꯤ ꯅꯨꯃꯤꯠ ꯊꯥꯅ ꯁꯥꯈꯤꯅꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯦ ꯑꯁꯤꯒꯤ ꯂꯥꯏꯋꯥ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯁꯣꯟꯕ ꯂꯣꯏꯔꯒ ꯂꯩ ꯇꯔꯦꯠꯀꯤ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯊꯥꯡꯒꯣꯜꯅ ꯂꯩ ꯇꯔꯦꯠ ꯆꯤꯡꯂꯝꯃꯨ ꯂꯩ ꯇꯔꯦꯠ ꯆꯤꯡꯕꯒꯤ ꯂꯥꯏꯋꯥ ꯋꯥꯍꯩ ꯀꯥꯡꯂꯣꯜꯗꯤ ꯋꯥꯍꯩꯗꯤ ꯃꯌꯥ 109 ꯄꯥꯟꯕ ꯊꯥꯡꯒꯣꯜꯅ ꯈꯥꯏꯔꯕꯅꯤ ꯂꯩ ꯇꯔꯦꯠ ꯆꯤꯡꯂꯕꯅꯤ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯗ꯭ꯔꯦ ꯂꯥꯏꯅꯤꯡꯊꯧꯅ ꯁꯥꯈꯤ ꯑꯣꯏꯅ ꯄꯤꯔꯛꯄ ꯌꯥꯊꯪꯅꯤ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯂꯩ ꯇꯔꯦꯠ ꯆꯤꯡꯕ ꯂꯣꯏꯔꯒ ꯍꯟꯅ ꯌꯦꯡꯗꯅ ꯆꯪꯂꯛꯂꯒ ꯌꯨꯝꯂꯥꯏ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯗ ꯑꯃꯨꯛ ꯍꯥꯏꯖꯧ ꯆꯪꯖꯧ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯌꯦꯛꯄ ꯄꯨꯝꯅꯃꯛ ꯀꯣꯛꯀꯅꯤꯌꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯁ꯭ꯀꯤꯞ ꯇꯧꯕꯤꯗꯕꯤꯗ ꯌꯦꯡꯕꯤꯌꯨ ꯃꯔꯝꯗꯤ ꯁ꯭ꯀꯤꯞ ꯇꯧꯔꯒ ꯌꯦꯡꯂꯕꯗꯤ ꯂꯥꯏꯔꯣꯜꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯁꯤꯟꯊꯥꯔꯣꯜ ꯀꯌꯥ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯗ ꯈꯔ ꯋꯥꯒꯅꯤ ꯀꯔꯤꯒꯨꯝꯕꯗ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯂꯩꯕꯤꯔꯕꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯔꯨꯕ ꯋꯥꯐꯝ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ FBꯗ ꯑꯣꯏꯅ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯩꯒꯤ FBꯒꯤ ꯂꯤꯡꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯕ ꯈꯪꯕꯗ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯑꯃꯁꯨꯡ ꯃꯩꯇꯩ ꯏꯅꯥꯠ ꯂꯤꯛꯂꯝꯕꯨ ꯃꯥꯡꯗꯅꯕ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯐꯥꯎꯕ ꯂꯩꯍꯧꯅꯅꯕ ꯍꯥꯏꯕ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯤꯒꯨꯝꯂꯕ ꯑꯍꯛꯄ ꯂꯥꯏꯋꯥ ꯀꯥꯡꯂꯣꯜ ꯀꯌꯥ ꯑꯁꯤ ꯊꯝꯖꯕꯅꯤ ꯃꯊꯪꯗ ꯑꯇꯩꯁꯨ ꯈꯪꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯊꯪ ꯈꯪꯃꯤꯟꯅꯁꯤ ꯍꯌꯨꯝ ꯁꯤꯗꯕ ꯃꯄꯨ ꯍꯣꯡ ꯀꯨꯔꯨ ꯁꯤꯗꯕ